Tha asigi tarani thoida KAIKHIBA Air India Boeing 171 gi black box Animak Ahmedabad Tagi New Delhi da Purak-Khre. Ministry of Civil Aviation gi statement amana hai black box Animak Tagi data extract tawba loire amadi data sing adu analyze tawnabagi damak New Delhi da Purakpani. Black box ani adu akanba security gi checks in thawranga loinana Indian Air Force gi flight amana Ahmedabad Tagi New Delhi tamna tha asigi kunmari da Purak-Khibani. Numit adumaki numidang wairamdagi data extraction tawbagi thabak adu paikhatpar hokibani. Data extraction adu Aircraft Accident Investigation Bureau AAIB gi DG na luchingki amadi technical member kayasu sarukyakhi. Masigi mathakta United States ki National Transport Safety Board ki member singnasu mateng pangki. Data sing adu mai pakna extract tawraba matung cockpit voice recorder CVR amasung flight data recorder FDR gi data sing adu analyze tawba hokre. Black box ani aduda CBR amasung FDR amamam yawi. Plane adugi mamang thangba sarukta yawriba crash protection module CPM adu asoi angam yawdana lokthokpaga loinana maduda yawriba data sing adu AAIB gi laboratory da mai pakna download tawre. Masina takpadi plane crash aduda black box gi data sing adu amang ata thokide haibadu confirm tawri hainasu statement aduna makhatari. Kanbayabadi AAIB na thaudok thokiba numit aduda khudakki oina semkiba first responder team go team adu natana ngasi phawba investigation team amata semdana leiri. Go team adusu AAIB gi DG group captain GVG Yugandarna luchingkhibani.